Ngasidi lafu eronbase oina charani ado asigi lafu se nahan inemanna pirambani lafu se mayam ineman oida moi masagi jumda thajaiba lafu pambi oina ado lafu do chaningma matamda adum kaga adum chaba jare jumda thaba sinadi ado miyam ujikse lafu se soiba khotpa loire aduga asigana leire mosori se tingna thambagi ado asisu ngang noithoge noiraga mahi se amuk lakthokhige ado miyam mosori se ising chithokpa loire aduga mathakta mosori se amuk hapchale aduga ising sigi chang se ga khara hape jamna budi haptare lafuni na ising se masagi oina dum tholak toini na jamna budi haptare ado miyam jenam se ubara asiga mapan se khara khara tauna saba hogale ado ujik se mapan saba matamni na ado miyam ayujik se bora hoge aina beson se hapa hogale aduga jenam se nasaina kagna thamgrabani aba asi jenam sisu hapchale jenam gi bora se oina charani aduga thumjanghang moroi adusu hapchale de ising ju hape ado miyam ayujik se fajana tauna totkhige ado miyam lafu se khara khara tauna sauba hogale aduga ising sisu thokle kharaga kangjangadaba wadli aduga sigana chak leire chak se ngasai nei kukar da oina kamgare ba aduga sigana beson se thitpa loine ado miyam aidi lafu tharo lafu eronbase yam pamjai ado ngasidi fajana hauna eronlaga chathakhre miyam ado miyam ayujikse eronbada hapnabagi toningko khara hekpa laini toningko se miyam jamna budi haudare nahanwaidi jamna haurami aba ado asigai amani sum hek kharage aduga ayujikse yerum omelette amaga haure ado omelette sida tilauga morokata hapani aba atei se sum haptare ado miyam omelette se aina onthokpada kaithokare ado miyam ujikse lafu su eronba loire asiga tonikok se amani soiraga su hapchangare tilau su soiraga khara hape doigi bora su hauba loijare aduga omelette siga oina charani ado miyam barogi ekhoi chaba khotpa loire aduga ngahak pothare nungdhingi adugi matungda amuk echanupa se amuk hagale ma biscuit se charamini aba ai manakta amuk chakhare ma se aduga ai ujik se apple chage aina apple ani khak puthoraga khaire ado miyam echanupa se apple se aina soina puthorakpasida ma se apple ubasida apple se chage aina magi tamakta tongana amuk kupna tauna panei tauna soibire aduga pijare mangondasu ma apple su pami aba apple se chaba heire ma aduga miyam aise amuk phamba se ubasida echanupa se amuk masu phamgi aina agi tambakta kakhala aduga amuk pijare ado miyam agi video se miyamna nungsibiduna like share subscribe tawbiramu ado ngasigidi matang asida amuk loisanjarage miyam